भारत लेंगाक्का NSCN IM गा शांति की वारी मखाताना सनगदौरी भारत सरकार अमदी नागालैंड की लालौलुप अम ओइरिबा NSCN IM गा अनी की मरकता मखाताना शांति की वारी सनबगी मिफम चल्लिबा था असिगी अरोइबदा अक्टोबर था की अरोइबदा पांगथोकलबा याना लैरी नॉर्थ ईस्ट लाइव की रिपोर्ट अमगी मतुंग इन्ना ngarang Nagaland gi Dimapur dagi kilometer 35 rom chatlaga leiba Hebron kemta Bharat Leingakki Naga political issue gi mihut oiriba AK Mishra amadi NSCN IM singi leader singa mifam pamthokpada yanakibagi matung inna mifam asigi warep lawkhibani hairi ngarang pung ani hena Hebron da mifam pangthokkiba adugi mahi yali haina nakan animakna lawnakhi Mifam aduna NSCN IM gi leader singi manungda chairman Q Tuku general secretary TS Muiba amadi atai makok thongba leader sing yauki hairi social media da phajadaba wahi wata thagatluba sing sengdorakli social media da katukaran tauba athiba wahi wata sijinaduna laingakpu miyambu karem kathainaba sandokpa Facebook hangbasi matungda amu hanna tawjararoi haina sengdorakli Hauzik Tatara Taruk Suraklaba Manipur the Tolibe Irang Asida social media Facebook account Piba Singna Makoi ki page singda tahai daba wahai taba nungai taba wafam machin thiba na chingba kaya ngang basakpa miyambu lana puhanaba tauba account Piba naha kaya ama ngasi makoi na tawkiba thabak thoram sing adu miyam na ngakpiu lankhre matungda amuhan na tawjararoi haina social media gi khutang da sengdorakli Manipur Leingak pairiba makok thongba miyoi singge asoiba matau tamduna Kareem kathainaba lujadaba wahi wata sijinaduna thagalakpa clip sing lauthok jarage haina phongdorakli Pausiga mari lenana CMN Biren Singhagi Facebook post amada asumna irakli an individual named Whittle has been arrested for instigating violence and encouraging the public to disrupt the peace in our state. While we respect the right to free speech, any misuse of digital platforms to spread unrest or provoke harm will not be tolerated. We urge everyone to use social media responsibly and contribute to the peace and unity of Manipur. Matangi asina Kangla Pauge editorial digi lokacharaga paugdam jeromge Kukigi singda afaba langi khulai leibadagi singnabagi chang hengalakibani. Sin Kukigi narco terrorist singna leibak asigi mathakta landaduna Manipur ge apunba saktam thugairaga Kukigi singi oiba tonganba leibak semnaba landarakliba asigi waroi sin purake haiba taragadi illegal migrant Kukigi terrorist singbu laksinba mathau tai foreigners sin Kukigi narco terrorist singna landarakliba asi laina lawba yaroi Lan asi makoi gi tungda mapangal leiba sing leiba amadi afaba makhal gi lal gi matik chaba khuchu khulai mapung phana leiraba matungda landarakibani Manipur Leingakki leiriba state force ki masing khuchu khulai gi mapangal amadi mitai sing gi mafamda lan gi matik chaba khulai sing leite haibna singba sing pumna makhanglaba matungda mayoknaba ngamlagani haina landarakibani lawi Terrorist singna Manipur gi mathakta matau karamna landaduna makhoina lamdam asibu khudum chanba ngamgadage haibagi matangda sahi kayagi mamangdagi lalong chatharki haibasi makhoigi aronba jalengam falgi leak oirakhibadagi miyamna ikhang khangna khrabani makhoina matam sangna chatharkiba lalong adu mapung pharakhibaga loinana Manipur thugainaba mamang sahi gi me ahumdagi ikhang khangudana landaba horkhibani makhoigi masing yamdaba kanglup oirbasu makhoigi makutta mapal lamgi afaba makhalgi khulai leibadagi tingnaba amadi akiba leitana makhoigi pandam phangnaba landarakhiba oibana lan asi aruba phibamda oirakhibani lan asigi waroisen puraknaba honabada aruba phibamda leirkhibagi maramdi proxy war amadi mapal lebaki khut yawi haiba wafam asini loinana lan asigi mari leinana Indian Security Force amadi State Force singna landarakiba terrorist amasung khulngak liba ani gi marakta sijinnaba khulai sing phagalakpa matamda sada kuntra di advance oiba khulai gi makhal singni haiba official report leiri mamang sahi gi me ahum dagi horkiba irang asigi manungda State Armory dagi phagalakhiba khulai sing gi manungda Security Force na recover tawrba khulai sing gi manungda sada kuntra di State Armory da leiba khulai dagi hena advance oiba khulai ngaktani haina makok thongba official amagi report ta phongdokkiba leikre Security Force ki makok thongba official na The Indian Express ta phongdokkibada hauzik Iran kanna thokliba ching amasung tapaki tainaba mafam singda leptana chatharakpa thiba humbagi operation da State Armory dagi lakhiba khuchu khulai sing lising taruk lomgi manungda lising ani satruk lom recover tawba ngamkhre Masigi manungda khulai chanipan lomna mapal lamdagi leiba afaba makhalgi khulai ni aduga chatruk lomna country made khulai ni
irang asi leptana hengalakhiba asina security da chauna singnaba oiraklibadi handakta moirang da kilometer 5 hena sana improvised rocket kapsinduna attack chatarkiba aduna mamang da safaba mafam ni haina khanaramba mafam sing adu hojikti safaba mafam oiraktaba asini Indian Express ki kangbu aduna Imphal East District ka tainaba langnom khul ngak seliba kuki jomi fighter singa unakhiba aduda makoina phongdorukibada makoina pompi sabada expert singna mateng pangi asigumba khulai sing semgat sagatuna kilometer 12 dagi 15 fawba sana kapa yai haibasini Committee on Tribal Unity Kotugi Officer Thangtin Land Kipjen phongdoklakhibada irang asigi angan basarukta ahal laman singi haktaktagi meter kuntra sana chatpa pompi asi sinarakhi adubu haukiba November December dagi madubu develop tawduna ani suba category oina moirangda tadana pokhai hankiba adugumna kilometer 12 dagi 15 fawba sana chatpa makhal adu saduna sinaba haurakhi haibana chingbagi report leiri Kuki amasung mitai ani gi marakta thokliba muknaba asi kuki kanglupna lam munnaba honarakpadagini lamgi mapu oiriba mitai singna apunbagi saktam kaiba yaroi haibani aduga kuki jau kangluki mioi sing asi mapal leibak tegi logi wangmada changsillaklaga leibak thungainaba honaba haibasi aranba khongthang oibada natana achauba singnaba amani amaromda masing yamdaba chin kuki jau narco terrorist singna mathona leina landaba ngamliba asigi maramdi makoigi mafamda afaba makhalgi foreign made langi kusu khulai matik chana leibadagini lamgi mapu oiriba masing yamba yalomi singna langi kusu khulai matik chana sizinaba ngamdabadagi lan asi laksinaba honabada awaba mayokna rakibani makhongna thongna mangthiba lakpasingda kiningai leite afaba makhalgi langi khulai phana yamna pairabasu apunbagi mapangan leiba phurapta singnaba haibasi masagi mangthiba oina thokani matanda kanglaipa ki mairagi editorial digi lokhat charaga kangluk ki irang asi loisinaba leingakna kari karamba thabak paikhatle haibadu leibak miyam da khanghan pham thoi Manipur da thokliba sathiraba kangluk ki irang asi tha 13 suraklaba phawbada Manipur leingakna loisinduna tangdu leitaba Manipur ama oihanba haibadu ngasi phawba ngamdana leire amaromda Bharat leingakna su Manipur da thokliba sathiraba kangluk ki irang asi karisu leitana khanbagum ngasi phawba irang asi loisinaba paikhatpham thokpa thabak amatasu paikhatpa ngamdana leire Bharat leingakna thoksadriba asigi matangdasu Manipur gi Chief Minister amadi MLA singna Prime Minister Narendra Modi gi mafamda karigumba wahi ama phawba haijaba ngamdana leire leibak miyamna kangluki irang asina maram oiraga sufam nompham khangdana kangangnana leiringai cherak asida leingak asina irang asi loisinaba thabak paikhatli haiba adu leibak miyamda taseng tasena khanghanpham thoi loinana mana tathiraba Bharat ki Prime Minister amadi Union Home Minister na chingbaga hakthengna unaduna Manipur da thokliba kangluk ki irang asi loisinaba honadriba karigino haibadu isang thauna haiduna loisinaba honafam thoi adubu Manipur miyamna khalluba pumnamak asi tayonnabaga chap manare Aikoigi lengak loi singna irang marak asida mana thokpa thabak tawduna matam lennaba honaba romda leire haibasi makoina tawtorokpa thabak sing amadi ngangthok chaktorokpa wafam singdagi yamna laina khangba ngamle hojik mareibak miyam kannaba lawfam thokpa tawdang lawba ngamdriba aikoigi lengak loi singa leibak miyamga chainabagi lanjao ama soidana thorakani haibagi mipaiba adu yamna nakna leire haibi yai cherak asida chin kuki jo MLA tarana Manipur dagi tonganba separate administration ama tanabagi damakta ipong phongna thabak paikhalakliba asigi matangda BJP Manipur Pradesh ki President Sardana karisu khangsin nadana leibagum tawi Hojik Bharat leingak amasung Manipur leingakna Manipur da thokliba kangluk ki irang asi loisinaba kari karamba thabak thawramsing lokhatli haibadu Manipur leingakna Manipur miyamda taseng na khanghanpham thoi